Amuktang khalaga yengbiu karigumba aikhogi brain asisu computer da processing power hengthnba ram hapchinba ashigumna hapchinduna brain mathou hengthnba yaramaba sci-fi movie da yamna toina tawba adugumna miyoibagi brain si hangdoktuna update tawba aduga power mayam hapchinba yaramaba aduga aikhogi memory asisu computer na tawriba asigumna save tawsinduna thamlaga yengningakpa khangningakpa matamda amuk memory singdu changduna yengba yaramaba madu oiba taragadi aikhoina thabak haite larik haite amadi lairik athabasing pabagi awabadu leiramoi aduga yamna nungaiba paw amana masi pumba si Elon Musk ki 2016 dagi develop tawduna lakliba Neuralink hairiba chip ashina tapna saukhalakpadagi loina oithokpa yarakpada natana aikhoina khalludaba kaya amashu hentokna tawwa ngamlakpa asini aduna Neuralink haibasi karino haibadu yengminarashi Neuralink ashi karino haiba yengdringaida aikhoigi brain da yauriba neuron sing ashi kamdauna mathou tawbage haibadu yengkisi Neuralink mamutana khangnabagi damakta neuron haibasi brain da yawba aikhoigi hakchangi cell singda muscle gi nerves ki glands ki aduga atopa neuron gi cell singda signal puthok pusin tawriba adubuni neuron haibasi neuron khudingmaksi saruk ahumna semgani ming oina hairagadi dendrite cell body natraga soma hairaga sukhangnei aduga axon ahum asinani masida dendrite na signal singdu receive tawgani aduga phanglakliba signal singdu somana process tawgani process loiraba tungda axon hairiba asina aikhoigi hakchangi cell singda amuk signal du puthok pusin tawgani aduga neuron sing asi amaga snap hairiba asina samnagani masida neurotransmitter haiba chemical substance ashi thadorakani aduga chemical substance asina atopa neuron gi dendrite amada amuk yohalakani aduga asum tawduna current ama neuron mayamjida sinba thungna chelakani aduga ngasai gi neuron singna puthorakliba signal singduna leng otpagi thawong singdu onthorakadoribani asumnani nahakna ngasi leng otpa chatpa wa ngangba ngamlibasi masigi matang asida Neuralink gi electrode haibasi karino khangjinbi horo electrode hairiba Neuralink chip asigi saruk ama oiriba asina brain da yauriba neuron singna puthorakliba electric signal singdu karino haibudu loina khangtokpa ngamgadawribani Neuralink asi brain da direct hapchangani maramdi aikhoigi skull da hap oirabadi signal singdu electrodes tuna karino haiba sengna khangba ngamloidoribani aduga Neuralink chip asi Elon Musk na charge tawbagi mawong asi wire yaudabhi wireless oigani hairi aduna hojik Neuralink haibasi karino haibadu amuk yenglasi Neuralink asi maru oina aikhoigi brain amadi technology gi marakta leiriba gap asida thong amagumna leiduna samjanahliba adubuni masina miyoida kamdauna kanaba pibage haibadu amuk yengsi paralysis tawduna masa leng otpa ngamdana leiraba miyoi singda Neuralink asina phone computer singa samnaduna aikhoina wakhalna pangthokningba thabak kaya adu khutna namdrabasu wakhalna tawningliba thabak singdu wakhalga phone computer singa samnaduna pangthokpa yagadoribani aduga spinal cord thina sokhibadagi haugat kangkhatuna chatpa ngamdaba miyoi haugatuna chatpa ngamhangadoribani aduga maron thoktaba miyoi singdasu makhoigi brain na ngangningliba wahi singdu Neuralink na brain dagi signal oina khangtoklaga signal aduna smartphone amada wahi oina onthoktuna miyoibagi khonjenda nganghanba ngamgadoribani si khakta natana wakhalda leiba picture ama khutna yektrabasu smartphone natraga computer amaga samnaduna wakhalda khanba picture adu yekthokpa yagadoribani machine arumba mayamsu wakhalna sijinaba yahangani aduga video game khutna thengdana wakhalna sanaba sipawa ngamle hojiki leiriba Neuralink asina adubu masina tawba ngamlakkadaba singdudi loiba naide masina ngamba kaya amasu tholakkadabagi ngaiduna leiri ngasidagi sahi 15 muki matungdadi nangi memory singdu backup oina store tawduna thamlaga upload tawkhatkhraga hayeng amuk miyoi amada natraga robot amada amuk download tawduna hapchanba yagadoribani masina haininglibadi karigumba aikhoina Albert Einstein gi memory singdu store tahuduna thamba ngamhoraba madu upload tawsanahuduna
ꯑꯜꯕꯥꯔꯠ ꯑꯥꯏꯟꯁꯇꯥꯏꯟꯅ ꯊꯦꯡꯅꯔꯨꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ, ꯃꯦꯃꯣꯔꯤ, ꯃꯍꯥꯛꯅ ꯍꯦꯛ ꯈꯪꯖꯔꯨꯕ ꯎꯖꯔꯨꯕ ꯈꯨꯗꯤꯡꯃꯛꯇꯨ ꯅꯉꯣꯟꯗꯁꯨ ꯗꯥꯎꯟꯂꯣꯗ ꯇꯧꯁꯟꯗꯨꯅ ꯅꯪꯁꯨ ꯑꯜꯕꯥꯔꯠ ꯑꯥꯏꯟꯁꯇꯥꯏꯟꯒꯨꯝꯅ ꯒ꯭ꯌꯥꯟ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕ ꯌꯥꯔꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯅꯪꯅ ꯔꯤꯌꯦꯜ ꯂꯥꯏꯐ ꯁꯥꯏꯕꯣꯛ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯂꯩꯕ ꯎꯕ ꯐꯪꯂꯛꯀꯗꯣꯔꯤꯕꯅꯤ꯫ ꯃꯁꯤ ꯃꯌꯥꯝꯁꯤ ꯇꯥꯔꯨꯔꯕ ꯇꯨꯡꯗ ꯏꯂꯣꯟ ꯃꯥꯁꯛꯀꯤ ꯋꯥꯍꯩ "ꯐ꯭ꯌꯨꯆꯔ ꯏꯁ ꯒꯣꯅ ꯕꯤ ꯁꯣ ꯋꯦꯌꯔ" ꯍꯥꯏꯕꯗꯨ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯅ꯭ꯌꯨꯔꯣꯂꯤꯡ ꯑꯁꯤ FDA ꯕ꯭ꯔꯦꯛꯊ꯭ꯔꯨ ꯗꯤꯚꯥꯏꯁ ꯗꯦꯖꯤꯒꯅꯦꯁꯟ ꯇꯧꯕꯗ ꯉꯥꯏꯔꯤ꯫ ꯍꯥꯏꯕꯗꯤ USꯀꯤ ꯐꯨꯗ ꯑꯦꯟড ꯗ꯭ꯔꯒ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ FDA ꯍꯥꯏꯔꯤꯕ ꯍꯦꯜꯊ ꯑꯦꯟড ꯍ꯭ꯌꯨꯃꯦꯟ ꯁꯥꯔꯚꯤꯁꯁꯤꯅ ꯃꯤꯉꯣꯟꯗ ꯀꯥꯟꯅꯕ ꯄꯤꯕ ꯄꯣꯠꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯌꯥꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ FDA ꯑꯦꯄ꯭ꯔꯨꯚꯦꯜꯗꯤ ꯇꯧꯗ꯭ꯔꯤ, ꯃꯤꯑꯣꯏꯕꯗ ꯍꯥꯞꯅꯕꯒꯤ ꯑꯌꯥꯕꯗꯨꯗꯤ ꯄꯤꯗ꯭ꯔꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯤ ꯃꯤꯑꯣꯏꯕꯗ ꯍꯥꯞꯂꯕꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯞꯀꯅꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯂꯁꯤ꯫ ꯅ꯭ꯌꯨꯔꯣꯂꯤꯡ ꯑꯁꯤ ꯕ꯭ꯔꯦꯟꯗ ꯗꯥꯏꯔꯦꯛ ꯍꯥꯞꯀꯅꯤ꯫ ꯃꯁꯤ ꯍꯥꯞꯄꯗ ꯄꯨꯡ ꯑꯃ ꯐꯥꯅ ꯆꯪꯉꯣꯏ꯫ ꯑꯗꯨꯒ ꯖꯦꯅꯦꯔꯦꯜ ꯑꯦꯅꯁꯊꯦꯁꯤꯌꯥ ꯍꯥꯏꯕꯗꯤ ꯄꯪꯊꯍꯟꯗꯨꯅ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯆꯨꯝꯅ ꯄꯩꯁꯥ ꯂꯨꯄꯥ ꯆꯞꯄꯤ ꯑꯃꯃꯨꯛ ꯄꯥꯛꯄ ꯁ꯭ꯀꯜ ꯈꯔ ꯍꯥꯡꯗꯣꯛꯇꯨꯅ ꯁꯔꯖꯤꯀꯦꯜ ꯔꯣꯕꯣꯠ ꯑꯃꯅ ꯍꯥꯞꯆꯟꯒꯗꯕꯅꯤ꯫ ꯃꯁꯤ ꯁꯥ ꯃꯈꯜ ꯀꯌꯥꯗ ꯍꯥꯞꯇꯨꯅ ꯇꯧꯈ꯭ꯔꯦ꯫ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯉꯛꯄ ꯗꯦꯃꯣ ꯑꯅꯤꯈꯛ ꯍꯥꯏꯔꯒꯗꯤ ꯑꯣꯛꯇ ꯇꯧꯕ ꯑꯃꯒ ꯌꯣꯡꯗ ꯇꯧꯈꯤꯕ ꯑꯃꯒ ꯑꯅꯤꯗꯨꯅꯤ꯫ ꯑꯣꯛꯇ ꯇꯧꯈꯤꯕ ꯃꯇꯝꯗꯨꯗ ꯑꯣꯛ ꯑꯗꯨꯗ ꯅ꯭ꯌꯨꯔꯣꯂꯤꯡ ꯍꯥꯞꯆꯜꯂꯒ ꯑꯣꯛꯇꯨꯅ ꯂꯦꯡ ꯑꯣꯠꯄ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯊꯦꯡꯂꯨꯕ ꯁꯣꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯁꯤꯒꯅꯦꯜꯁꯤꯡꯗꯨ ꯃꯈꯣꯟ ꯊꯣꯛꯍꯟꯗꯨꯅ ꯂꯥꯏꯚ ꯗꯦꯃꯣ ꯑꯣꯏꯅ ꯎꯠꯈꯤ꯫ ꯑꯗꯨꯒ ꯌꯣꯡꯗ ꯇꯧꯈꯤꯕ ꯗꯦꯃꯣ ꯑꯗꯨꯗꯅ ꯖꯣꯏꯁꯇꯤꯛ ꯌꯥꯎꯗꯅ ꯕ꯭ꯔꯦꯟꯗ ꯍꯥꯞꯄ ꯅ꯭ꯌꯨꯔꯣꯂꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯚꯤꯗꯤꯑꯣ ꯒꯦꯝ ꯑꯃ ꯁꯥꯟꯅꯍꯟꯗꯨꯅ ꯗꯦꯃꯣ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯎꯠꯈꯤ꯫ ꯅ꯭ꯌꯨꯔꯣꯂꯤꯡ ꯑꯁꯤꯗꯒꯤ ꯑꯉꯛꯄ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯎꯕ ꯐꯪꯂꯦ꯫ ꯑꯗꯨꯕꯨ ꯅ꯭ꯌꯨꯔꯣꯂꯤꯡ ꯑꯁꯤ ꯅꯉꯣꯟꯗ ꯍꯥꯞꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯕꯗꯤ ꯅꯪ ꯅꯁꯥꯅ ꯍꯥꯞꯄ ꯌꯥꯖꯒꯗ꯭ꯔꯥ? ꯑꯃꯨꯛꯇꯪ ꯈꯟꯊꯕꯤꯌꯨ꯫